ngasi fawgi prithivgi history da khwaidagi angakpa oinakiba THOUDOK mari. Number 1. Russia gi Siberia hariba mafam asida Patomsky crater haina khangnava achauba akutpa mafam ama leiramki. Masigi crater asi 1949 gi matamda Russian geologist Vadim Kolkabov hariba nupasan research tawba haurakivani. Mahangna ahanba chatlaga yengma matamda mafam asi meteor impact natraga volcano eruption ohelakiva mafam amaga chap manarame. Crater asigi diameter asi 160 meter muk oy aduga akutpa gi height asina 40 meter muk oy. Aduga akutpa asigi mayai dasu 12 meter muk wangna tongkhalaga jaga amasu lei. Scientists na mafam adu chatluba matamda direction yengnaba compass amadi atai electronics ki device su fazana mathau amada tawramde. Aduna mafam asigi magnetic field asi atai mafam ga manade amadi radiation gi changsu atai mafam dagi yamna wangi haina phongduki. Mafam asi scientists na ahanba nainaba matamda akutpa ski mayai dagi kariguma ma pokhairak phibam masi oikivani haina thazarame. Scientists kharana mungbusi volcanic activities na thokanba oigane haina phongdokhedubu mafam asida volcanic activities ti thokiba amata leite. Scientists kharana amuka mafam asi meteorite tasilakpadagi thokankivani haina phongdokhedubu mafam aduda meteorite ki machet kuma amata phangmadi ngamkide. Madugi matung scientists na mafam aduda ground penetrating radar sizinaraga study tawbu matamda kariguma posak ama lainung aduda lei haibasi khangba ngamki. Adubu leiram leba posak adu karino haibadi scientists nasu chap chaba khangba ngamkide. Ngasi su mafam asi kamdangno semkivana haiba khangba ngamdriba scientists ngi mafam dasu chap chaba pokhum leitava mystery ama oire. Cricket haibasi Dinesh Karthik amadi puri monina represent tawba India ki miyamna khwaidagi pamnaba sports amadi gaming gi betting website amani. IPL season su March tagini aduna match sing adu bet tawraga karagadi yamna chawna mana phangbu yai. Cricket, football, tennis amadi atai live match yenglaga cricket app asida adongi luck try tobiyu. Joining tawbada rapid bonus 300 su phangani. Phone pay GPay amadi bank transfer amhektada yamna line deposit tawbu yai. Aviator game pamba singidi 50,000 cashback bonus phanggi chance su lai. Aduga masina su loibana tree jelly game da 50 free spin su phangani. Aduga refer tawbu matamda 300 rupees su phangani. Comment pizaribal link asida register tawraga hapta khudingi iPhone 16 phanggi chance si lobiyu. Number 2. Numit adu March ki tarik 1876 USA gi Olympian Spring Harib mafam asida yamna angakpa THOUDOK ama thoklame. Matam adu ayuk ki matamni Mrs. Krauss hariba nupi isna mahaki yumgi mapanda thabak tawraga leiringi matamda atiya mathakdagi sadong machet nong chubadawna tarakhi. THOUDOK asi minute ani muk tawkheduga loikraba matungda lambi sorok sing adu sadong machet aduna loina chairaga leikhi. Sadong adu chawrakna 5 cm dagina 10 cm fawgi manungda oi. Maduna mafum adugi lamhang lambi sorok amadi yumgi mathakta fawba loina chairaga leiramki. Madu ubada mi kharana sadong asi sagol gini haina phongdokhidabu khara amana muk miyoi bagini haina phongdokhi. Adubu matam aduda miyamna khwaidagi thajanakiba theory ama hairagadi THOUDOK asi vulture hariba uchek asina mathaktagi mahoina chakiba sadong adu othorakpani haina thajanarami. Vulture hariba uchek makhal asi makhoida kanagum amana attack tawrpa matamda makhoina chakiba sadong sing adu attacker adu tamna othorakani. Masi makhoigi self defense mechanism amani. Adubu masigi THOUDOK asi thokpa matamdadi kanagum amatana atiya mathakta uchek asi paibasu ukhide. Madugi matung sadong sing adu analyze tawbu matamda sadong adu san natraga sagol gi lungs kumbagi sadong ni haibasi khangba ngamki. Adubu atiya mathaktagi kamdongna taraklino haibasidi kanana su khangba ngamkide. Number 3. Numit adu October 9, 1963 numidangi matamda Italy da laiba Bazon Dam hariba mfum asida yamna laibak thiba THOUDOK ama thokhi. THOUDOK asi thokani haina thoktragai mamangda predict tawkhidubu kanbadi ngamkhide. Bazon Dam asi 1960s ki matamda prithivida khwaidagi advance oiba dam singi manungda chalamlivani. Dam asi ki awang basi 262 meter ni aduga masi prithivida khwaidagi wangba dam singi manungda chalivani. Dam asi Italy ki electricity watanaba sakivani adubu sariba mfum asi Monte Tok mountain asiga yamna naknarami.
मरम असना दाम असि जियोलॉजिकली यामना अनस्टेबल ओइरमी दाम सारिबा मफम असि यामना खुदोंग थिनिंगाई ओइ मफम असदा लैंडस्लाइड थोकपगी चांस यामना वांगी हाइना वार्निंग सु तौरमी दुबु सारिबा सिंग अदुनदी ताबिरमदे असुमना अक्टोबर 9 गी नुमिदांग असदा मोन्टेटोक माउंटेन असदगी यामना चावबो लैंडस्लाइड अमा थोलखि अमदी अचौ अचौबा नुंग क्यागा लोइनना लेबाक अदु निंखाइरखि निंखाइरकपा अदुना बजोन दामगी इसिंग अदुदा हेक तासिलकपगा सुनामी गुमना यामना कनबा 250 मीटर मुक वांगबा इसिंगी वेब अमा लाखि असुमना बजोन दाम से लांथोकलगलग इसिंग असि कन्ना सेंथरकलग मनाक्ता लेरिबा टाउन पुना 10 मुक्सी लोइना अतेक अकाइ नंगनखि थौदोक असिदा पुन्ना मियोइ लिसिंग अमगा चमापन मुकी माथ्वai मांखि अदुगा मियोइ क्यासु इसिंगी वेब अदुना सेंथखरगा पुखिदुना असोकपन क्यासु नंखि इसिंगी वेब असना सुमनगी मिनिट मरीगी मनुंगदा युम उपाम्बी अमदी मियोइ सिंगबु लोइना सेंथकिरमी अदुगा थौदोक असदा ख्वाइदगी ngakliबसि दाम अदुदि करिसु तौरमदे अमदी टेक्ता काइदना अदुम लेरमखि थौदोक असि सुमनगी पाथोरकपा इसिंग अदुना थोकनखिबने थौदोक असि मतंगदे इन्वेस्टिगेशन तौबु मतमदा मफम असदा लैंडस्लाइड थोकपा याय हेबसि गवर्नमेंट अमदी इंजीनियर सिंग अदुना हाना खंगलमखि अदुबु खंगना दाम असि साजनखिबो ओइरमखि ngasi दाम असि टेक्ता काइदना अदुम लेरि अदुबु मसिना मरम ओइरगा मियोइ लिसिंग अमगा चमापन गी मथ्वाइदी मंगनखि नंबर 4 1891 गी मतमदा ममा मचा अमा पेरिसता लेबा होटल अमदा लेनव लाखि अदुबु होटल असिदा थोकिबा थौदोक असना मसि ख्वाइदगी अंगकपा थौदोक अमा ओहिनखि मिसेस एबरक्रोमी हरिबा नुपि असि मागी मचानुपिगा लोइनना इंडियादगी लंदन तमना लाक्लमखि असमना लाक्पा मतमदा पेरिस के होटल अमदा पोथानबा थौरांग तौरमे रिसेप्शनिस्ट ना होटल अदुगी 3rd फ्लोर द लेवा रूम नंबर 342 द लेननबा हाइरखि असमना लेरबा मतुंगदा ngahak लेरगा नुपि अदु मसा नुवाइरक्तबदगी डॉक्टर कौरगा येंगलमखि डॉक्टर अदुना मसानुपि अदुदा हिदाक खरा लैरुनबा हाइरक्पदगी मसानुपि अदु हिदाक लैबा थोलखि असमना मसानुपि अदु हिदाक लैरुरगा पुंखाइ मुकी मनुंगदा होटल अदुदा अमुक हलखि अदुबु यामना ngakliबसि महांगना होटल अदु योरपा मतमदा रूम नंबर 342 असिदी होटल अदुदा लेरमखिदे होटल अदुगी स्टाफ सिंगसु होटल सिदा रूम 342 कोबो लेते हाइने फोंदोखि महांगना यामना ngakna ngahaki mamangda magi mamaga lakpani magi mamasu ka aduda lehori haina haikhidubu hotel adugi staff singnadi mahakpu wakhal choire haina haibiki maramdi hotel aduda room number 342 ko bukka amata leramde mahakna police su report tawkhidubu police singnasu thajaramde maramdi hotel aduda room 342 haibsi leite mioi kyana thodok asi parallel universe ka mari soidana leinaramgani haina phongdokhi ngasi ngasi su thodok asi chap chaba khangba ngamdriva mystery am oiri